mayam channel sina ngasi mu Hollywood web series Viking gi episode 40 edu pudu lakjare mamangi episode singdu yengbi da biyawragadi soidana yengbiu wari asi mapung phana bab tanam gi damak haijabani aikoina mamangi episode 39 dagi khangkhre madudi Paris lomdana ningthau Charles na Roland bu senapati hapchanaramaga hatokhrabani aduga Ragnar amadi Rollo su lanpham maduda yam thina phunabdagi mamai mamit pungkai kaikre adubu Rollo gi hotna jamandagi lanpham asi Paris na amuka na mai pauduna Ragnar su mathwai nungaitana mayumda hankrabani masidagi sinchi chahi khara leiraga amuk lakpadagi katikata thor hol kaubani pama laktuna Ragnar na losalamba pausing adu loina haidokpadagi biyon su yam chauna machimnaubu unaduna wafam sigi matangda khana nainakhre aduga Ragnar amadi Sloka gi machanuba sing adu loina chawkhre Floki su biyona chatkani haina thorang toriba mafam aduda Helga ga punna chatnabagi damak yanakhrebani Ragnar su chahi kya manglu matung katikata mu halaktuna mahaki praja mayam amadi machanupa singa loina unaduna mahakpo halaga ningthau oyo haibasi kanamta yadabadagi thang asi yungchanduna ningthau oiningni bisi kanano haiduna kanna lauduna episode adu loisankibini madugi makha episode 40 asigi ahanba sin sida masidagi adum hauri Ragnar na hojik sathiba saklon ama lauduna thang asibu leimaida yungchanduna mayam sigi marakta ningthau oiningni bisi kanano haiduna hanjan lauri adubu kanamta tholaktabdagi Ragnar na machanupa Sigurd ki manakta changchalaktuna Sigurd nang ningthau oining mara haiduna hangli Sigurd su machindagi wamta phongdoktabida tuminna dumag leiri masidagi Ragnar na uba gi manakta changchalaktuna ningthau asi nang oina oiragera uba aibu halu aduga ningthau oihoro haiduna makha chiktuna macha sida hairi amukchu karemna duna Ragnar na mayam do onsanduna aikhoi mayam gi ningthau uba haiduna laukthokli uba di hojik tuminna dumag leiri masidagi Ragnar na sumno amadagi chawgalaktuna uba gi mamaida khupakna thajalakli aduga Ragnar na nang nangai basi kanano haiduna amukasu khupakna thajalakli Ragnar na makha chiktuna machanupa ubada karigi kiribano aibu halu uba nupa tho haiduna hairi ubadi mapagi khupak kaya charabasu mapada adumak tuminna yengduna leiri masidagi Ragnar na amuk Ivar gi manakta changchalaktuna mangondadi wamta ngangamdabida makokta nanthabiramlaga thokre masida Ivar di yam chakna lehori maramdi mahakti makhogi machimnaw singi marakta mapabu hatuna ningthau oiba ngamgadoribisi Ivar ni Ragnar di mahakpu tuona ubibadagi ningthau gi wafam simangondadi panbiramdabida chatkre masida Ivar su kitang warowna lehori Ragnar na hojik machasing asidagi paukhum amata phangdabadagi mafam si thadoktuna chatkige tawi masida uba si mahaki thangsang si paiduna mayamna koisanduna leiriba phil asigi mayai tholakli Ragnar na su uba tholakle khangmadagi leisalaktuna maithongda momon noktuna makhut tinthokuna mahak po halo haibagi mawongda ngaiduna leikre masida uba su thang asi paiduna hatpadi ngamdabida adumak mapada yengduna leiri Ragnar na muk mahaki thang asi paikhat kya haiduna dhap tawramni adu masi phawbada ubana mangonda khut tharakpa leitre Ragnar na su machasing asina mahak po hatpa ngamlaroi khanbadagi ubagi manata changchanduna macha asibu konbikhre ubana su makhutta pairamliba thangsang asi thadoktuna mapada chena kolli tanja asida biyon su mapa Ragnar da munna yengduna changchalakli Ragnar su biyon ubada angakpa magaloina yengduna leiri biyona Ragnar da ado mafam sida halaiba karigino haiduna hangkhre masidagi sensi hongkhiduna Ivar yaudabida makhoi mapam cha singsi umang amada wari chanaduna leiri masida biyona mapa Ragnar da babagi atopa icha amasu leire habsi akhoina su pau tare mahaki mamingna Magnus kawi mamana Marcia Maharani Quintritni maha hojik Wessex ki ningthau ekbaki manakta leiri hairakli wafam si tabda Ragnar na su noksanduna nangonda wafam dudi kanana haiba hairakli biyona mu Wessex ta lan chaluba ni pamana hairakpani hairi Ragnar na mu adu orabadi mahakna nangonda Wessex ta lehoriba khoigi khungang adugi matangda su hairamagani hairakli biyona su hairami haibagi mangak nomduna ingit pirakli Ragnar na makha taraduna ai mafam sida amuhan halaklibasi aigi chasing oiriba nakhoigi pangan thongna asi leirabara haiduna yengba lakliban biyona mu adu khatagira hairakli Ragnar na ai ikui kuidana England gi Wessex ta chatpa pami masida nakhoi mayam su puraga chatke khalli matang sida nakhoi mayam gi mod amamam tang pami haiduna mapana hairakli uba hoi bisak hoi su mapagi matung si inba pamdabadagi mangak haiduna chatpa ngamoi hairakli Ragnar na macha singchi mai thongchi yengmada nakhoi gi mitching du da yengmada aina su khangli ai gi wafam asi nakhoi na su yaningde haba madugi maramna karigino hankalagli biyona mahaki mep asi puthokuna madugi maram haibabu masida leire aina hojik paibasi Romgi jaga amagi map amani masigi map asi aina Paris tagi phangakpani map sida achaw chaw lam kaya amasu uri aidi mafam sida chatpa pami haiduna mapada lauksalamlaga biyon si amuk chathokuna phamduna leikre Ragnar na amuk macha biyon gi apamasi khangtoklaga biyonda madugi damakta nangna kari tayari di tawre haiduna hangli biyona amuk Floki na
ꯑꯩꯒꯤ ꯍꯤ ꯃꯌꯥꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎ ꯕꯤꯁꯛꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯄꯤꯔꯛꯂꯦ ꯍꯥꯏꯔꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯂꯦꯝꯍꯧꯔꯤꯕ ꯎꯕꯥꯒ ꯁꯤꯒꯠꯀꯗ ꯑꯃꯨꯛ ꯑꯣꯟꯁꯟꯗꯨꯅ ꯅꯈꯣꯏꯅꯤꯗꯤ ꯅꯌꯥꯝꯕꯒꯤ ꯃꯇꯨꯡ ꯀꯔꯤꯒꯤ ꯏꯟꯕ ꯄꯥꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯎꯕꯥꯅ ꯕꯕꯥꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯗꯕ ꯑꯗꯨꯗꯒꯤ ꯀꯦꯇꯤꯀꯦꯠ ꯑꯁꯤꯗ ꯑꯑꯣꯟꯕ ꯃꯌꯥꯝ ꯑꯃ ꯄꯣꯔꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯑꯁꯤ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯃꯃꯤꯡ ꯂꯩꯔꯕ ꯁꯤꯇꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯅꯤꯡꯊꯧ ꯀꯌꯥ ꯑꯃꯁꯨ ꯀꯣꯏꯕ ꯂꯥꯛꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯁꯦꯟꯅꯗꯕ ꯌꯥꯔꯣꯏ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤꯗꯃꯛ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯃꯆꯥꯅꯨꯄꯥ ꯎꯕꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯃꯆꯤꯟꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯥꯏꯐꯅꯕ ꯈꯜꯂꯤꯕ ꯑꯗꯨ ꯌꯥꯝ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯤ ꯃꯁꯤꯗꯒꯤ ꯃꯆꯥꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯦꯒꯅꯔꯗꯤ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯎꯈꯣꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯁ꯭ꯂꯣꯛ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯃꯉꯥ ꯑꯁꯤ ꯆꯥꯛ ꯆꯥꯅꯕ ꯀꯟꯅ ꯇꯧꯔꯤ ꯃꯁꯤꯗ ꯑꯥꯏꯚꯔꯅ इली लिखत्कई अहन सादुना मयामसिदा बाबाना इंग्लैंड चटपा पामलगा नखोइना करिगिदमक यावो पामद्रिबनो हाइदुना हंगली उबाना नंगोंदा हाइबगी दरकार ओइदे नंगी नथौ तौदुना लैयु हाइरगली आइवर नमुक सिगरेट ओंजनदुना थक्सी खासी इकाई काइदुना सिगरेट नंगदी कैदौबगी चटपा पामद्रिबनो नसादु समुद्र लांदुना चटपदगा कीबगा लैबरा हाइदुना हंगली सिगरेटना अइंगोंददी अकीबमता लैते हाइरगली आइवरना अमुक आइसु कीद्रा हाइदुना हंगजलगली हंदकी आइवरगी वाताजिददी मचिमनाउसिंगि अमना अमदा येंगनादुना लैरी तंजासिदा मखोइगी मनाक्ता लैबा मनिनाइ नुपी असिना आइवरदा थक्नबा मही खरा हैगे हाइरमि आइवरनासु नुपीसिदा येंगदुना माना पाइरबा गिलास अजे सुम सुम चिंजनदुना मयामगी ममांगसिदा नुपीसिबु करेमनरमि आइवरगी मया खिगतपा मतौसि उबदा मयामबा उबाना नुपीदुदा नंगना अदुमना तौगनु हाइदुना nganglami आइवरना अइना तौबा थबकता नोइना सुयाम येंगसलिबजि करिगिनो नुपी सिदि मिनाइ नुपीनि नखोइ लोइना मागा तुमिनबा पामलमगनी हाइजलगली आइवरगी अंगम अराइ खंगदबा वाता असिदा ममास्लोंगनासु आइवरदा ngang तौरमी अदुबु आइवरना मुक ममासिबु थेमजिनख्रे अदुगा मिनाइ नुपीसिदा येंगदुना मया इखिखिगतकै मयामबसिंग अमदि ममासिबु अमता उसित्तबगी मवोंगदा लैरि तसेंगबसु आइवरसि ममाना केना योखिबदगी थक्सी खासी अंगम अराइ खंगदबा अंगा अदु ओइरबनि अदुबु मागिसु मचिमना अतैदगी टॉप टॉपा मगुन अमदि याउरिबनि मदु मखा ताबा सिनसिंगदा लोइना उरगनी मसिदगी सिनसि होंखिदुना लेगरथागी सिंदा मुक लाख्रे मसिदा लेगरथासि लामांग अमदा नुपी अमगा फाइट की ट्रेनिंग कन्ना तौरी फाइट सिदा अनी असि अमना मुंगम तौरी मसिदा लेगरथाना अरोइबदा नुपीसिबु फाजनदुना मखोगी फाइट की ओइबा ट्रेनिंग असि लोइसनख्रे लेगरथाना नुपीसिदा नंगी ओइना ट्रेनिंग असि मपुंग फाना हाइत्री हाइरमि नुपीसिना लेगरथादा अइ लोइना हाइरेसिदि हाइरमि लेगरथाना मुक अइगी वाखंददि अदुमना खंदे नंगना तंगदबा ट्रेनिंग खरा वाटली हाइरमि नुपीसिना अदु ओरबदि अइगी ट्रेनिंग असि मपुंग फानाबगिदमक अइ करी करी तौगदबा वाटलिगे हाइदुना हंगली लेगरथाना मतमदु लाक्लकांदा अइ नंगोंदा सोइदना हाइरगे हाइदुना सिन असि मुक लोइसनख्रे मसिदगी सिनसि होंखिदुना बियोनगा मखोइगी तांत्रिक असिगा वारी खरा सानादु लैरि बियोना तांत्रिकता कोइ बाबा रेगनर मफमसिदा अमु हलकले हाइरि तांत्रिकसिना अइसु हाना खंगे हाइरि बियोना तसेंगबदि महक मफमसिदा लाक्लिबसि लाक्फम थोक्तबनि हाइरगली तांत्रिकसिना रेगनरना ngasi मफमसिदा हलकलिबसि हलकफम थोकपनि हाइरगली बियोना मुक अखोइना मखा ताबा थबकसिंग करी करी तौगदबा लैरि अखोइगी पुंसीसि करम्बा लंबीदा चटकदौरिबनो सेंगना हाइबियु हाइरि तांत्रिकसिना बियोनदा तसेंगना नंग असेंगबसिंगसि खंगबा पामलबरा हाइदुना हंगली बियोना मदुदा अइना किबिगदबा मी नत्ते हाइरगली तांत्रिकसिना नंगी बाबाना मफमसिदा ngasi अमुहना हलकलिबसि निंगमदबा पेंदबा अमगा लोइनना लंजाव अमा पुदुना लाक्लिबनि रेगनरना हौगदौरिबा हंतकी लानसिदि ईश्वरसिंगना फावबा ngakni yengadौरिबनि बियोनसु तांत्रिककी वाफमसिदा चिंगनाबा मफावदुना लंजावदुदा सिगिदौरिबसिना कनानो हाइदुना हंगली मसिदगी तांत्रिकसिना बियोनंग मफमसिदगी चलौरो हाइदुना तालकली बियोना मुक अनम कंजनदुना मदुगी वाफमदुमा हाइनिंग्रबसु थोकदौरिबा लंजाव असिगी मतांगददि खजिक्तंग हाइबियु हाइगलकली तांत्रिकसिना मसिगी मतांगदा खरा हायो हारबदि लंजाव असिदा अमांग अता अमगी मथक्ता अमा थोकचंदुना अचौबा अमांग अता अमा ओइगदौरी नखोइ मयामगी बाबा ngasiदी मफमसिदा हलकली महकपु उबदा नखोइनासु हरावरमगनी अदुबु तसेंगबदि तुंगदा थोलकदबा थौदोक वाथोकसिंगसि थेंगनरकांदा नखोइजु सोइदना यान तारकलगनी हाइख्रे बियोनसु मखोइगी तांत्रिक असिगी वाफमसिदा मुन्नदमक येंगदुना लैख्रे मसिदगी सिनसि अमु होंखिदुना बियोनसि तोरबीगी मनाक्ता लागली मसिदा तोरबीना बियोनदा बाबाददि नंगी खोंचत अदुगी मतांगदा हाइख्रबरा हाइदुना हंगली बियोना मुक तोरबीगी मनाक्ता फमथरक्तुना होय हाइख्रे अदुबु मथवाइदि खरा नुंगाइतबा माले माना खल्लिबना वसेक्सता थोखरिबा थौदोकसिंग अदुगी लमन खुंबा हाइबसिना हौजिंगमक्की ओइना अमदि अइखोइ मयामगी तुंगी पुंसिगिसु ख्वाइदगी मरु ओइबा थबकनी हाइरि तोरबीना मुक बाबाना हारिबा वा अदुदा अरानबा करी यावबगे हाइदुना हंगली बियोना
matam amadadi mana apamba thabak ngakta loina tawrambani aikhoi mayamsu mana haiba loina ilammi adubu hojikti madu yararoi haikre masidagi sense amu hongkhiduna Floki gi manakta mung lakli masida Helga na thabak khara tawduna leiringai Ragnar na matunglomdagi phagi tawduna Helga da laknarami Helga su khangduna tungon thoklubadadi Ragnar si mamangda leptuna leiri Helga na Ragnar bu kaujaraga adumak yengdu leiba sida Ragnar na nungairibara Helga kamdauri karino nang na ingonda munna adumak yengdu leidubu aibu but oina urabara haiduna hangli Helga na mung momonoktuna nangdi butti natraba male hairi Ragnar na muk mut oirakpasu yai haramlaga Floki bu hangduna makoi ani si khut samnaduna Floki manakta changsankre Floki su matang kuina manglurba mahakki marup Ragnar na mafamsida khangaudana lakpa sida mapungning maon khanduna yengduna leiri masidagi sinsi Ivar da muk lakli Ivar na hojik mafam amada makhutna masa si chingduna lakli mangna chingnabdagi sa makon amada yenglubadadi mayamba ubaga masai makhogi manakta leiba minai nupi aduga intimate loiduna leiramli ubana nupi sida nangi naming kari kawi haiduna hangli nupi sina mung noktuna Margaret kawi hairi ubana mu aigi mingna uba kawi hairi Margaret na aina hana nangbu kanano habsi khangi haiduna ani sina nungsina na kie tawduna leiba si manau pa Ivar na ahoba madagi yengduna leiri masidagi sense mu Floki ga Ragnar ga damu halagli hojik Ragnar amadi Floki si saba loisalanglaba achauba hi amagi mathakta tongduna wari khara sanari Ragnar na Floki da marup nangdi hojik su angakpa mayam tawri masigi hi asidi nangna sakhiba hi mayam adudagi khwaidagi yangba khwaidagi phaba hi ni Floki na mu aisu adumna khallibani aina asuk koina sahi kaya hi chado lakpa sida maduda phangakpa experience khudimak ngasigi hi sida loina thadarabani hairi Ragnar na mu Floki da phagi tawduna nangi ngasi phawbagi khwaidagi pharaba hi asi ai cha beyond da pige dawribani ne hairagli Floki su hantaki wata sidadi Ragnar da munna duma gengdu lei Ragnar na makha tarduna nangna aigi cha beyond gi damak tawbibagi damak ai su harawida aduga nangbu su thagatlibani hairagli masidagi sinsi Ivar da mung lakli Ivar na hantak su umang amada makhut khaktana mahaki yadraba khong asibu chingduna lakli masida su mahaki mayamba oiriba Bisakka masagi minai nupi aduga laiminarambasi amu ure masi ubada Ivar si mathwa yam nungaitre masidagi sinsi amu hongkhiduna Ragnar hoi Floki hoi gi manakta mung lakli masida Helga makhoi ahum masi mai tektuna karigumba khara chaminaduna leiri Ragnar na Floki da nang biyonga loinana chatpasi yawgadoribara haiduna hangli Floki na aina angangduda wasak thokre hairi Ragnar na muk Floki da waraw mityeng ama yengaktuna aina England chatpasi yam maru oi haibasi nangchu khangliba natra haiduna hangakli Floki na muk adu orabadi biyondagi nangna hana mafamsida laklamgadabani hairagli Ragnar su mathwa nungaitana mang asi nonthaduna laikre Floki na makha tarduna matamduda Wessex ta kari thokre habsi aiju phajana khangi wafam adu aina mayamda su loina laukthoklamba yabani mi khudimapu amamamta oina phaduna nakoi gi mari mata amadi na chinau singdu Wessex ta loina hatokhrabani haiduna mayamda loina hairamba yabani adubu aina kanamta da haikidabani aigi chinna che isana punjanduna thamkhibani Ragnar na bu khangsanadaba saduna karigino haiduna hangakli Floki su mana hairibu wasi Ragnar na khangjanaraktaba sida munna duma yengdon laikre masidagi Floki gi nupi Helga na Ragnar da madugi maram haibabu Floki na nangbu nungsibagini mahakna nangbu phana sauninglabasu pamjaduna ta leibani haikre Floki su mamitta mapi rang chenduna leiri masidagi sinsi hongkhiduna umang amada Ivar bu machimana ahum sina mayamba ahum sina thangduna lakli masida mayamba sing asina Ivar da nangbu kari chabagi asyam lumijibu haiduna phagi tawramni makhoi marina sumsum laklaga training tawpham mafam amada thunglare makhoi marina hojik tawgadoribasi makhoi khaktagi oiba training khara pangthokadoribani masida ubana Ivar da karemnanduna yenglaga tien ama kapada makoina hana thetuna thamlaba samako amada chapchana yungami masidagi Ivar su mayamba ubada singnaba mityeng ama yengduna mahaki tien asisu kapthorokpadadi ubana yungiba mafam asimaktada yungjalam uba su manau pagi skill asida ngahak ngakna yengamaga mamaida noibiduna thagatpa phongduammi somdana Bisakka sigatkasi thangsang amadi singjang hainaduna kanna training tawri ani sisu amana amada hekta laksanba ngamnadi ani sina kanna muknaduna leiringai Ivar na tenjai ama kapsalaktuna ani si karakta chapchana fauduna chakhraga achongwangmada thetuna thamba u amada yungammi masidagi makhoi ani sisu fight tawba leptuna Bisakna Ivar ga muk thangi training asi tawnabagidamak sem sakhre Ivar su mahakna pairiba tien asi ubada langsangiduna thang ama satoktuna paikhre masidagi Bisakna changsanduna phamduna leiriba manauna pa Ivar ga fight asi haukhre Ivar na phamduna leirabasu Bisakna fight asida hekta laksanba ngamdi Ivar na oina mayamba Bisakpu laksanaba honaragli somda sigatti Ivar gi mongsi ubada
ꯆꯥꯛꯄꯅ ꯂꯣꯏꯔꯦ ꯇꯁꯦꯡꯅ ꯁꯤꯒꯠꯀ ꯑꯥꯏꯕꯔꯒꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯅꯗꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯅꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯥꯏꯕꯔꯅ ꯃꯌꯥꯝꯕ ꯕꯤꯁꯛꯀ ꯐꯥꯏꯠ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯤꯒꯠꯇ ꯑꯃꯨꯛ ꯈꯥꯅ ꯌꯦꯡꯖꯜꯂꯝꯂꯒ ꯃꯍꯤ ꯈꯔ ꯊꯛꯅꯕ ꯇꯧꯔꯤꯉꯩ ꯁꯤꯒꯠꯅ ꯑꯃꯨꯛ ꯁꯤꯡꯖꯪ ꯑꯃ ꯂꯪꯖꯜꯂꯛꯇꯨꯅ ꯑꯥꯏꯕꯔꯅ ꯊꯛꯀꯦ ꯇꯧꯔꯝꯃꯤꯕ ꯃꯍꯤ ꯑꯁꯤ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯁꯨ ꯃꯥꯒꯤ ꯃꯆꯤꯡ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯁꯤꯒꯠꯀꯤ ꯃꯀꯣꯛ ꯃꯄꯥꯗ ꯁꯤꯡꯖꯪ ꯑꯃ ꯂꯪꯖꯜꯂꯛꯂꯤ ꯁꯤꯡꯖꯪꯁꯤꯅ ꯁꯤꯒꯠꯀꯤ ꯃꯀꯣꯛꯇ ꯈꯦꯠꯇꯨꯅ ꯆꯠꯈ꯭ꯔꯒ ꯎ ꯑꯃꯗ ꯌꯨꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯤꯒꯠꯁꯨ ꯃꯔꯥꯏꯕꯛꯇ ꯏ ꯇꯥꯗꯨꯅ ꯑꯥꯏꯕꯔꯗ ꯈꯥꯅ ꯌꯦꯡꯉꯛꯂꯤ ꯑꯥꯏꯕꯔꯁꯨ ꯁꯤꯒꯠꯇ ꯌꯥꯅꯗꯕꯗꯒꯤ ꯃꯤꯈꯥꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯔꯦꯒꯅꯔꯁꯤ ꯍꯧꯖꯤꯛ ꯐ꯭ꯂꯣꯀꯤ ꯍꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯍꯤꯡ ꯑꯃ ꯂꯦꯛꯇꯨꯅ ꯑꯌꯨꯛꯁꯤꯗ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯤ ꯔꯦꯒꯅꯔꯅ ꯌꯥꯝ ꯇꯟꯅ ꯍꯧꯒꯠꯇꯨꯅ ꯍꯦꯜꯒꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯑꯩꯕꯨ ꯍꯧꯗꯣꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯜꯒꯥꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯍꯟ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯂꯩꯇꯕꯗꯒꯤ ꯍꯧꯗꯣꯛꯇꯕꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯐ꯭ꯂꯣꯀꯤꯗꯤ ꯑꯁꯣꯝꯗ ꯊꯕꯛ ꯁꯨꯕꯗ ꯅꯨꯡꯗꯪꯅ ꯃꯈꯨꯠ ꯑꯁꯤ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯐꯤꯡꯕꯗꯒꯤ ꯁꯣꯛꯇꯨꯅ ꯆꯩꯅꯥ ꯑꯁꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯁꯣꯝꯗ ꯔꯦꯒꯅꯔꯒ ꯍꯦꯜꯒꯥꯒꯅꯁꯨ ꯌꯦꯡꯗꯨꯅ ꯅꯣꯛꯁꯜꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯁꯤꯒꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯁꯤꯒꯠꯅ ꯍꯧꯖꯤꯛ ꯎꯃꯪ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯁꯨ ꯖꯒꯥ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯁꯤꯒꯠꯀ ꯎꯅꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩꯒ ꯄꯨꯜꯂꯕꯁꯨ ꯁꯤꯒꯠꯀꯗꯤ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕꯅꯤ ꯃꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯥꯏꯕꯔꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠꯀꯁꯨ ꯇꯧꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯁꯤꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯏꯁꯤꯡꯁꯤꯗ ꯉꯥ ꯐꯥꯕ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯑꯥꯏꯕꯔꯗꯤ ꯀꯪꯐꯥꯟꯁꯤꯗ ꯐꯝꯗꯨꯅ ꯑꯍꯨꯝꯁꯤꯅ ꯇꯧꯔꯤꯕꯁꯤ ꯆꯥꯛꯆꯅ ꯌꯦꯡꯉꯒ ꯂꯩꯔꯤ ꯃꯈꯣꯏ ꯃꯔꯤꯁꯤ ꯑꯃꯨꯛ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯄꯨꯂꯞ ꯍꯤꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯤ ꯃꯁꯤꯗ ꯑꯥꯏꯕꯔꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯁꯥꯔꯛꯂꯤ ꯎꯕꯥꯅ ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯑꯩꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯁꯤꯒꯠꯅ ꯑꯃꯨꯛ ꯃꯥꯏꯒ꯭ꯔꯦꯠ ꯀꯧꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯥꯏꯕꯔꯅ ꯅꯨꯄꯤ ꯑꯗꯨ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇꯗꯤ ꯂꯣꯏꯅ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯅ ꯈꯪꯂꯤ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯃꯥꯅ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯖꯕꯅꯤ ꯍꯥꯏꯔꯛꯂꯤ ꯕꯤꯁꯛꯅ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯤ ꯎꯕꯥꯅ ꯑꯃꯨꯛ ꯍꯣꯏ ꯃꯍꯥꯛ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯤꯅꯤ ꯁꯥ ꯁꯟꯃꯛꯇꯤ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ ꯁꯤꯒꯠꯅ ꯑꯃꯨꯛ ꯑꯥꯏꯕꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟꯅꯥꯎꯅꯤ ꯀꯩꯅꯣ ꯍꯥꯏꯔꯛꯂꯤ ꯎꯕꯥꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯄꯤꯗꯨꯗ ꯍꯥꯟꯅ ꯍꯪꯐꯝ ꯊꯣꯛꯏ ꯍꯥꯏꯔꯛꯂꯤ ꯑꯥꯏꯕꯔꯅ ꯁꯦꯡꯅ ꯅꯈꯣꯏꯅ ꯋꯥꯐꯝꯗꯨꯃꯛ ꯍꯪꯕ ꯉꯝꯒꯗ꯭ꯔꯥ ꯃꯉꯣꯟꯗ ꯀꯔꯤꯅꯣ ꯅꯣꯏꯅ ꯍꯥꯏꯔꯨꯒꯗꯧꯔꯤꯕꯁꯦ ꯁꯣꯏꯅꯥꯏꯔꯕ ꯏꯅꯥꯎꯅꯨꯄꯥ ꯑꯥꯏꯕꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯣꯏꯅ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯂꯨꯕꯗ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯅꯣꯛꯅꯔꯛꯀꯅꯤ ꯃꯅꯥꯎꯅꯨꯄꯥ ꯑꯥꯏꯕꯔꯒꯤ ꯋꯥꯐꯝꯁꯤꯗ ꯃꯌꯥꯝꯕꯁꯤꯡꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯒꯠꯅ ꯑꯃꯨꯛ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯇꯨꯡꯈꯤꯕꯒ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯕꯔꯗꯤ ꯃꯃꯤꯠ ꯎꯁꯟꯗꯨꯅ ꯁꯤꯒꯠꯀꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯈꯤꯗ꯭ꯔꯦ ꯎꯕꯥꯅ ꯑꯃꯨꯛ ꯑꯩ ꯅꯨꯄꯤꯗꯨꯗ ꯁꯣꯏꯗꯅ ꯍꯪꯒꯅꯤ ꯃꯥꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯣꯔꯛꯀꯅꯤ ꯍꯥꯏꯔꯤ ꯑꯥꯏꯕꯔꯅ ꯃꯗꯨꯗ ꯃꯥꯅ ꯄꯤꯔꯛꯀꯗꯕ ꯄꯥꯎꯈꯨꯝ ꯑꯗꯨꯁꯨ ꯑꯩꯅ ꯈꯪꯉꯦ ꯍꯥꯏꯔꯛꯂꯤ ꯎꯕꯥꯅ ꯑꯃꯨꯛ ꯃꯗꯨꯗꯤ ꯅꯪꯅ ꯚꯥꯞꯅ ꯁꯥꯖꯟꯕ ꯋꯥꯈꯜꯅꯤ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯅꯪꯁꯨ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯅꯤ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯥꯏꯕꯔꯁꯨ ꯃꯌꯥꯝꯕ ꯎꯕꯥꯒꯤ ꯋꯥꯐꯝꯁꯤꯗ ꯋꯥꯈꯜ ꯈꯤꯇꯪ ꯆꯥꯎꯊꯣꯛꯇꯨꯅ ꯅꯣꯛꯆꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯐ꯭ꯂꯣꯀꯤ ꯍꯣꯏ ꯔꯦꯒꯅꯔ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯔꯦꯒꯅꯔꯅ ꯐ꯭ꯂꯣꯀꯤꯗ ꯅꯪꯅ ꯑꯩꯒ ꯋꯦꯁꯦꯛꯁꯇ ꯆꯠꯆꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯔꯝꯃꯤ ꯐ꯭ꯂꯣꯀꯤꯅ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯍꯤꯡꯉꯤꯉꯩꯗ ꯎꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯁꯤꯔꯕ ꯃꯇꯨꯡ ꯕꯦꯟꯍꯦꯜꯂꯥꯗꯗꯤ ꯁꯣꯏꯗꯅ ꯎꯅꯒꯗꯧꯔꯤꯕꯅꯤ ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯔꯦꯒꯅꯔ ꯃꯐꯝꯗꯨꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯟꯅ ꯆꯠꯈ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯇꯣꯁꯇꯤꯟ ꯍꯣꯏꯁꯨ ꯂꯣꯏꯅ ꯎꯅꯕ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯕ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯅꯪꯅ ꯀꯔꯤꯝꯇ ꯈꯨꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯔꯦꯒꯅꯔ ꯅꯪꯗꯤ ꯃꯁꯤꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯔꯦꯒꯅꯔꯅ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯔꯛꯂꯤ ꯐ꯭ꯂꯣꯀꯤꯅ ꯑꯃꯨꯛ ꯅꯪꯅ ꯈꯪꯗꯦ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯤ ꯔꯦꯒꯅꯔꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯗꯤ ꯕꯦꯟꯍꯦꯜꯂꯥꯗ ꯌꯧꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯐ꯭ꯂꯣꯀꯤꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯒꯨꯝꯕ ꯍꯩꯍꯩꯗꯕ ꯋꯥꯗꯨꯗꯤ ꯍꯥꯏꯒꯅꯨ ꯔꯦꯒꯅꯔ ꯅꯪꯒꯤ ꯂꯥꯏꯕꯛꯇꯁꯨ ꯕꯦꯟꯍꯦꯜꯂꯥꯗ ꯂꯩꯌꯨ ꯍꯥꯏꯕ ꯇꯝꯂꯝꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯧ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅꯁꯨ ꯐ꯭ꯂꯣꯀꯤꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯎ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯒꯤ ꯍꯟꯗꯛꯀꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗꯗꯤ ꯐ꯭ꯂꯣꯀꯤꯒꯤ ꯍꯦꯜꯒꯥꯒꯁꯤ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯍꯦꯜꯒꯥꯗ ꯑꯃꯨꯛ ꯌꯦꯡꯉꯛꯂꯒ ꯐ꯭ꯂꯣꯀꯤꯗ ꯍꯦꯜꯒꯥꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯐ꯭ꯂꯣꯀꯤꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯇꯧꯈ꯭ꯔꯦ ꯐ꯭ꯂꯣꯀꯤꯗꯤ ꯔꯦꯒꯅꯔꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕꯗꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯔꯦꯒꯅꯔꯅ ꯆꯠꯈꯤꯕꯁꯤ ꯌꯦꯡꯗꯨꯅ ꯐ꯭ꯂꯣꯀꯤꯅ ꯀꯞꯅ ꯀꯞꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯔꯦꯒꯅꯔ ꯃꯇꯝ ꯆꯨꯞꯄꯗꯁꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯔꯦꯒꯅꯔꯅ ꯆꯠꯈꯤꯕꯁꯤꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔꯁꯤ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤꯅ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕꯤ ꯂꯦꯒꯔꯊꯥꯒꯤ ꯃꯅꯥꯛꯇꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯑꯥꯏꯕꯔ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯕ ꯑꯍꯨꯝ ꯑꯁꯤꯅ ꯏꯁꯤꯡ ꯑꯃꯒꯤ ꯋꯥꯡꯃ ꯂꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯏꯁꯤꯡꯁꯤ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡ ꯎꯕꯥꯅ ꯑꯥꯏꯕꯔꯕꯨ ꯄꯣꯗꯨꯅ ꯄꯨꯁꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤꯈꯛ ꯊꯝꯃꯝꯂꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯑꯥꯏꯕꯔꯗꯤ ꯏꯀꯥꯏꯗꯨꯅ ꯂꯩꯔꯤ ꯅꯨꯄꯤꯁꯤꯅ ꯆꯪꯁꯜꯂꯛꯇꯨꯅ ꯑꯥꯏꯕꯔꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯄꯥꯈꯠꯀꯅꯨ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯀꯦ ꯑꯃ ꯇꯧꯕꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯦꯒꯅꯔꯗ ꯑꯃꯨꯛ ꯂꯥꯛꯂꯤ
ꯔꯦꯒꯅꯔꯅ ꯍꯧꯖꯤꯛ ꯂꯦꯒꯔꯊꯥꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯄꯗ ꯂꯦꯒꯔꯊꯥꯒ ꯉꯁꯥꯏ ꯐꯥꯏꯠ ꯇꯧꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯔꯦꯒꯅꯔ ꯎꯕꯗ ꯅꯣꯛꯁꯜꯂꯛꯇꯨꯅ ꯑꯗꯣꯝ ꯔꯦꯒꯅꯔ ꯂꯣꯔꯗꯕꯨ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯔꯦꯒꯅꯔꯗ ꯑꯗꯣꯝꯒ ꯎꯅꯕ ꯐꯪꯖꯕꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯅꯤ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯈ꯭ꯔꯦ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯁꯤꯗ ꯑꯗꯣꯝꯅꯗꯤ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯏꯃꯥꯕꯣꯛ ꯂꯦꯒꯔꯊꯥꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯋꯥꯔꯤꯁꯤꯡꯁꯤ ꯂꯣꯏꯅ ꯇꯝꯕꯤꯕꯗꯒꯤ ꯈꯪꯖꯕꯅꯤ ꯑꯗꯣꯝꯒꯤ ꯄꯥꯡꯒꯟ ꯊꯧꯅꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎ ꯇꯧꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡꯁꯨ ꯂꯣꯏꯅ ꯂꯤꯕꯤ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯑꯗꯨꯔꯕꯗꯤ ꯃꯍꯥꯛꯀ ꯀꯔꯝ ꯀꯥꯟꯗ ꯎꯅꯕ ꯐꯪꯒꯗꯣꯏꯅꯣ ꯍꯥꯏꯔꯛꯂꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅꯗꯤ ꯔꯦꯒꯅꯔꯗ ꯑꯄꯥꯝꯕ ꯑꯃ ꯄꯣꯛꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯊꯛꯅꯕ ꯃꯍꯤ ꯈꯔ ꯄꯤꯗꯨꯅ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯩꯒꯤ ꯏꯃꯤꯡꯗꯤ ꯑꯦꯁꯇ꯭ꯔꯣꯏꯗ ꯀꯧꯏ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯔꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯀꯤꯕ ꯐꯥꯎꯗꯦꯅ ꯑꯩꯗꯤ ꯅꯪꯒꯤ ꯅꯄꯥꯒꯨꯝꯕꯅꯤ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯃꯄꯥꯒꯨꯝꯕꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯌꯦꯡꯉꯛꯂꯤ ꯔꯦꯒꯅꯔꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯉꯛꯅ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯂꯦꯒꯔꯊꯥꯁꯤ ꯊꯣꯛꯂꯛꯂꯤ ꯂꯦꯒꯔꯊꯥꯅ ꯍꯧꯖꯤꯛ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯊꯣꯛꯂꯛꯂꯒ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯃꯨꯛ ꯎꯅꯔꯦ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯦꯒꯔꯊꯥꯅ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯊꯣꯔꯛꯇꯨꯅ ꯂꯦꯒꯔꯊꯥꯗ ꯌꯦꯡꯉꯛꯂꯤ ꯉꯁꯤ ꯂꯦꯒꯔꯊꯥꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯔꯦꯒꯅꯔꯁꯨ ꯊꯥꯏꯅꯒꯤ ꯅꯍꯥꯒꯤ ꯋꯥꯈꯟꯗꯨ ꯂꯥꯛꯇꯨꯅ ꯂꯦꯒꯔꯊꯥꯕꯨ ꯌꯦꯡꯖꯔꯒ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯔꯤ ꯂꯦꯒꯔꯊꯥꯅ ꯑꯦꯁꯇ꯭ꯔꯣꯏꯗꯇ ꯑꯩꯒꯤꯁꯨ ꯊꯛꯅꯕ ꯃꯍꯤ ꯈꯔ ꯄꯤꯔꯛꯎ ꯍꯥꯏꯔꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯍꯤ ꯑꯁꯤ ꯍꯩꯒꯦ ꯇꯧꯕꯁꯤꯗ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯈꯥꯝꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯍꯩꯗꯨꯅ ꯂꯦꯒꯔꯊꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯕꯦꯕꯥꯔ ꯑꯃꯒ ꯂꯣꯏꯅꯅ ꯄꯤꯔꯝꯃꯤ ꯂꯦꯒꯔꯊꯥꯅ ꯔꯦꯒꯅꯔꯗ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯦꯇꯀꯠꯕꯨ ꯊꯥꯗꯣꯛꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯃꯇꯝ ꯀꯨꯏꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯄꯗꯒꯤ ꯏꯟꯇꯔꯦꯁ ꯍꯜꯂꯛꯄꯗꯒꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯦꯒꯔꯊꯥꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛꯁꯨ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯅꯤ ꯃꯐꯝꯗꯨꯗ ꯅꯪꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ प्रꯖꯥ ꯃꯤꯌꯥꯝꯗꯨꯒꯤꯁꯨ ꯈꯟꯐꯝ ꯊꯣꯛꯏ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅꯗꯤ ꯑꯦꯁꯇ꯭ꯔꯣꯏꯗ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯑꯗꯨꯝ ꯌꯦꯡꯅꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯂꯦꯒꯔꯊꯥꯅ ꯑꯦꯁꯇ꯭ꯔꯣꯏꯗꯇ ꯑꯩꯅ ꯈꯟꯕꯗ ꯑꯦꯁꯇ꯭ꯔꯣꯏꯗ ꯃꯐꯝꯁꯤꯗꯒꯤ ꯅꯪ ꯊꯣꯛꯈꯤꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯔꯦꯒꯅꯔꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯔꯦꯒꯅꯔꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯔꯝꯗ ꯂꯦꯒꯔꯊꯥꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ ꯇꯧꯕꯗ ꯂꯦꯒꯔꯊꯥꯅ ꯋꯥꯁꯤ ꯀꯛꯊꯠꯇꯨꯅ ꯃꯐꯝꯁꯤꯗ ꯅꯪꯅ ꯂꯥꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯇꯪ ꯍꯥꯏꯌꯨ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯥꯏꯕꯔꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯑꯥꯏꯕꯔꯗꯤ ꯁꯣꯝꯗ ꯃꯁꯥꯒꯤ ꯑꯁꯣꯏꯕꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯄꯦꯜꯍꯟꯕ ꯉꯝꯕꯒꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯅ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯕꯨ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯑꯃꯅ ꯊꯨꯖꯟꯗꯨꯅ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯉꯁꯤ ꯏꯕꯥꯅꯤꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯑꯩꯒꯤ ꯏꯔꯥꯟ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯥꯏꯕꯔꯅꯁꯨ ꯅꯨꯄꯤꯁꯤꯗ ꯂꯥꯎꯁꯟꯗꯨꯅ ꯑꯩꯒꯤꯁꯨ ꯏꯔꯥꯟ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯥꯠꯇꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯁꯣꯟꯕꯁꯤ ꯑꯩꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯗ ꯅꯪꯅ ꯇꯝꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯁꯤꯗꯕ ꯁꯨꯡꯌా ꯌꯥꯔꯔꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯑꯩ ꯋꯥꯐꯝꯁꯤꯡꯗꯨ ꯅꯪꯒꯤ ꯅꯆꯤꯟꯅꯥꯎꯁꯤꯡꯗ ꯁꯨꯡꯇꯝ ꯇꯝꯊꯣꯛꯂꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯔꯤ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯑꯩꯗꯤ ꯃꯤ ꯍꯥꯠꯄ ꯄꯥꯝꯃꯤ ꯍꯥꯠꯄ ꯇꯨꯞꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯄ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯒꯗꯕꯁꯨ ꯂꯩꯇꯦ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯑꯥꯏꯕꯔꯗ ꯑꯥꯏꯕꯔ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯑꯩꯕꯨ ꯅꯪꯅ ꯍꯥꯠꯈꯤꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯏꯁꯣꯔꯅꯗꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗꯒꯤ ꯑꯥꯏꯕꯔꯁꯨ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯁꯤ ꯈꯔ ꯍꯜꯂꯛꯇꯨꯅ ꯏꯁꯣꯔꯅ ꯎꯕ ꯎꯗꯕꯒ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯡꯅ ꯍꯤꯞꯊꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯅꯪꯅ ꯗꯔꯀꯥꯔ ꯑꯝꯇ ꯂꯩꯇ꯭ꯔꯕꯁꯨ ꯏꯁꯣꯔꯁꯤꯡꯅꯗꯤ ꯑꯁꯦꯡꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯤꯕꯅꯤ ꯅꯪꯉꯣꯟꯗ ꯅꯣꯛꯁꯜꯂꯛꯀꯅꯤ ꯑꯗꯨꯒ ꯑꯁꯣꯟꯕ ꯃꯤꯅꯤ ꯍꯥꯏꯅꯁꯨ ꯈꯟꯈ꯭ꯔꯒꯅꯤ ꯍꯣꯏ ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯄꯦꯜꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯆꯨꯝꯕꯅꯤ ꯅꯤꯄꯥ ꯈꯨꯗꯤꯡꯃꯛꯇ ꯐꯪꯂꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯅꯪꯉꯣꯟꯗ ꯏꯁꯣꯔꯅ ꯄꯤꯗ꯭ꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯂꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯅ ꯊꯕꯛ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯅꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯁꯟꯇꯣꯛꯄ ꯂꯣꯏꯅ ꯉꯝꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯔꯦꯒꯅꯔꯗꯧꯅ ꯁꯪꯁꯥꯔꯁꯤꯗ ꯐꯥꯎꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯔꯨꯕ ꯊꯕꯛ ꯑꯃꯅꯤ ꯑꯥꯏꯕꯔ ꯉꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔꯒꯨꯝꯅ ꯅꯪꯁꯨ ꯁꯣꯏꯗꯅ ꯐꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯅ ꯊꯦꯝꯈ꯭ꯔꯦ ꯑꯥꯏꯕꯔꯁꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯦꯒꯅꯔꯒ ꯂꯦꯒꯔꯊꯥꯒ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯤ ꯃꯈꯣꯏꯅꯤꯅ ꯃꯩ ꯇꯦꯛꯃꯤꯟꯅꯗꯨꯅ ꯔꯦꯒꯅꯔꯅ ꯑꯩ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛꯀ ꯍꯟꯅ ꯆꯠꯄ ꯄꯥꯝꯃꯤ ꯅꯪꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯆꯠꯂꯨꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯅ ꯂꯦꯒꯔꯊꯥꯗ ꯍꯪꯉꯛꯂꯤ ꯂꯦꯒꯔꯊꯥꯅ ꯃꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯔꯦꯒꯅꯔꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯃꯐꯝꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯍꯧꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝꯗꯨꯕꯨ ꯉꯥꯛꯄꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯅꯤꯡꯊꯧ ꯑꯣꯏꯒ꯭ꯋꯥꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯡꯇꯨꯝ ꯇꯨꯝꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯃꯌꯥꯝꯗ ꯂꯣꯠꯁꯤꯟꯗꯨꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯕꯅꯤ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯃꯊꯋꯥꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯂꯦꯒꯔꯊꯥꯗ ꯑꯩꯁꯨ ꯋꯦꯁꯦꯛꯁꯇ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯋꯥꯏꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ
ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯅ ꯊꯣꯛꯍꯟꯈꯤꯕꯅꯦ ꯍꯥꯏꯕꯗ ꯑꯩ ꯏꯁꯥꯅꯁꯨ ꯌꯥꯖꯔꯦ ꯑꯗꯨꯒ ꯏꯕꯥꯅꯤꯒꯤ ꯃꯔꯤꯕꯨꯁꯨ ꯃꯥꯏꯊꯤꯈꯤꯕ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯂꯤ ꯂꯩꯒꯊꯥꯁꯨ ꯔꯦꯒꯅꯔꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗꯗꯤ ꯃꯄꯤ ꯏꯔꯥꯡ ꯆꯦꯜꯂꯛꯂꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯃꯌꯥꯝ ꯑꯃ ꯊꯥꯡꯈ꯭ꯔꯦ ꯂꯩꯒꯊꯥꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯈꯤꯕꯅꯤ ꯅꯪꯒ ꯑꯗꯨꯃꯛ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯐꯣꯟꯗꯤ ꯉꯁꯤ ꯀꯔꯤ ꯑꯣꯏꯔꯤ ꯌꯦꯡꯉꯨ ꯔꯦꯒꯅꯔ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯛꯂꯤ ꯂꯩꯒꯊꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥꯡ ꯆꯦꯟꯗꯨꯅ ꯋꯥꯐꯝꯁꯦ ꯍꯥꯏꯔꯛꯄꯗ ꯔꯦꯒꯅꯔꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥꯡ ꯆꯦꯟꯗꯨꯅ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯩꯒꯊꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯕꯤꯌꯣꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯔꯦꯒꯅꯔꯅ ꯃꯥꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯆꯥꯎꯔꯕꯅꯤꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯆꯕ ꯄꯥꯝꯂꯕ ꯃꯥꯜꯂꯤ ꯋꯥꯐꯝ ꯑꯁꯤ ꯔꯦꯒꯅꯔꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯝꯂꯒ ꯑꯩ ꯇꯨꯝꯕ ꯆꯪꯉꯒꯦ ꯋꯥꯔꯦ ꯍꯥꯏꯔꯝꯃꯤ ꯂꯩꯒꯊꯥꯅ ꯑꯃꯨꯛ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯅꯁꯥꯗꯨ ꯌꯥꯝ ꯆꯣꯛꯊꯔꯝꯃꯒꯅꯤ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨꯗꯤ ꯀꯩꯁꯨ ꯆꯣꯛꯊꯗꯦꯗ ꯑꯩꯅ ꯉꯁꯤ ꯆꯣꯛꯊꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯀꯣꯛ ꯑꯁꯤ ꯆꯣꯛꯊꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯛꯂꯤ ꯂꯩꯒꯊꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯒꯤ ꯍꯦꯟꯅ ꯕ꯭ꯔꯦꯟꯅ ꯍꯦꯟꯅ ꯃꯊꯧ ꯆꯤꯜꯂꯤꯕꯅꯤ ꯑꯗꯨꯅ ꯆꯣꯛꯊꯐꯝꯁꯨ ꯊꯣꯛꯏ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯑꯩꯅ ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯆꯠꯈꯤꯕ ꯑꯗꯨ ꯑꯌꯥꯕ ꯄꯤꯔꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯆꯣꯛꯊꯔꯤꯕ ꯀꯣꯛ ꯑꯁꯤ ꯆꯣꯛꯊꯔꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯂꯩꯒꯊꯥꯁꯨ ꯔꯦꯒꯅꯔꯒꯤ ꯍꯟꯗꯛꯀꯤ ꯋꯥꯐꯝꯁꯤꯗꯗꯤ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯅ ꯇꯧꯖꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯁꯤ ꯍꯧꯒꯠꯂꯛꯇꯨꯅ ꯂꯩꯒꯊꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯕꯥꯅꯤꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯨ ꯂꯣꯏꯅ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯂꯩꯒꯊꯥꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯛꯇꯨꯅ ꯀꯥꯎꯊꯣꯛꯄ ꯇꯝꯕ ꯍꯥꯏꯕꯁꯤꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅ ꯂꯩꯒꯊꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯒ ꯇꯨꯝꯕ ꯆꯪꯈꯤꯒꯦ ꯇꯧꯏ ꯂꯩꯒꯊꯥꯅ ꯑꯃꯨꯛ ꯔꯦꯒꯅꯔꯕꯨ ꯐꯥꯗꯨꯅ ꯅꯪꯅꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯂꯒ ꯐꯖꯔꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯑꯃꯒ ꯂꯣꯏꯅꯅ ꯔꯦꯒꯅꯔꯗ ꯂꯩꯒꯊꯥꯅ ꯅꯨꯡꯁꯤꯔꯕ ꯀꯦ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯩꯒꯊꯥꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯁꯤꯒ ꯇꯨꯝꯃꯝꯗꯥꯏꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯂꯩꯒꯊꯥꯗ ꯑꯩꯗꯤ ꯏꯃꯥꯕꯣꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯕ ꯔꯦꯒꯅꯔ ꯑꯁꯤ ꯑꯍꯥꯟꯕ ꯎꯖꯕꯗ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯃꯉꯣꯟꯗ ꯃꯌꯥꯝꯗ ꯌꯥꯎꯅꯗꯕ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯌꯥꯎꯏ ꯃꯁꯤꯒꯤꯗꯃꯛ ꯑꯩꯗꯤ ꯅꯉꯣꯟꯗ ꯌꯥꯝꯅ ꯆꯥꯛꯆꯩ ꯍꯥꯏꯗꯨꯅ ꯂꯩꯒꯊꯥꯗ ꯍꯥꯏꯖꯤꯜꯂꯛꯂꯤ ꯂꯩꯒꯊꯥꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯪꯅ ꯔꯦꯒꯅꯔꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯗꯨ ꯑꯩꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯇꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯑꯦꯁꯇ꯭ꯔꯣꯏꯗ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯂꯩꯒꯊꯥꯗ ꯍꯣꯠ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯦꯜꯂꯣꯏ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯖꯗꯨꯅ ꯂꯩꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯦ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀ꯭ꯔꯤꯇꯤꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯑꯁꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯎꯕꯥꯅ ꯃꯅꯥꯎꯄꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯅꯤ ꯍꯥꯏꯔꯤ ꯃꯥ ꯍꯜꯂꯛꯂꯕ ꯀꯥꯟ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯋꯣꯏꯁꯛꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯍꯥꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯕꯤꯌꯣꯟꯒ ꯂꯣꯏꯅꯗꯨꯅ ꯆꯠꯀꯅꯤ ꯕꯕꯥꯒꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯔꯛꯂꯤ ꯎꯕꯥꯅ ꯑꯃꯨꯛ ꯁꯤꯒꯠ ꯅꯪꯒꯤ ꯀꯔꯤ ꯃꯣꯠ ꯂꯩ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯉꯛꯂꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯅꯪꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯏꯁꯟ ꯑꯗꯨ ꯍꯪꯂꯤꯕꯗꯨ ꯑꯩꯗꯤ ꯕꯕꯥꯒꯤ ꯃꯇꯨꯡ ꯏꯜꯂꯔꯣꯏ ꯍꯥꯏꯕꯁꯤ ꯅꯪꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯕꯕꯥꯗꯤ ꯍꯧꯖꯤꯛ ꯄꯦꯔꯤꯁꯇꯒꯤ ꯃꯥꯏꯊꯤꯗꯨꯅ ꯍꯜꯂꯛꯈ꯭ꯔꯕꯅꯤ ꯃꯥꯏꯊꯤꯈꯤꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯥꯏ ꯄꯥꯛꯄꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯝꯇꯅ ꯁꯤꯡꯊꯥꯕꯤꯗ꯭ꯔꯦ ꯃꯤ ꯑꯃꯇꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯊꯥꯖꯕꯁꯨ ꯑꯃꯠꯇ ꯊꯝꯗ꯭ꯔꯦ ꯏꯁꯣꯔꯅ ꯐꯥꯎꯕꯗ ꯊꯥꯖꯗ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯤ ꯋꯣꯏꯁꯛꯅ ꯑꯃꯨꯛ ꯃꯌꯥꯝꯕ ꯎꯕꯥꯗ ꯅꯪꯁꯨ ꯁꯤꯒꯠꯅ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯈꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯤ ꯎꯕꯥꯅ ꯍꯣꯏ ꯈꯜꯂꯤꯕꯅꯤ ꯑꯩꯁꯨ ꯁꯤꯒꯠꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯗꯤ ꯆꯠꯄ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯕꯤꯌꯣꯟꯒꯤ ꯃꯅꯥꯛꯇ ꯏꯟꯅꯗꯨꯅ ꯆꯠꯀꯅꯤꯁꯨ ꯍꯥꯏꯔꯤ ꯃꯁꯤꯗ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯕꯤꯌꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯕꯒꯤ ꯃꯍꯨꯠ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯏꯟꯅꯗꯨꯅ ꯆꯠꯄꯁꯨ ꯌꯥꯏꯅ ꯕꯤꯌꯣꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯗꯨꯗꯤ ꯑꯣꯏꯕ ꯌꯥꯕ ꯄ꯭ꯂꯥꯟ ꯅꯠꯇꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯗꯨꯅ ꯑꯇꯣꯝꯕ ꯑꯣꯏꯔꯤꯕ ꯑꯥꯏꯕꯔꯅ ꯅꯈꯣꯏꯁꯤꯗꯤ ꯄꯨꯔꯥ ꯑꯉꯥꯎ ꯑꯐꯩ ꯉꯥꯛꯇꯅꯤ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯅꯈꯣꯏꯁꯤ ꯄꯛꯆꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯔꯦꯒꯅꯔꯁꯤ ꯂꯩꯒꯊꯥꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯑꯃ ꯂꯦꯛꯂꯝꯃꯒ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯂꯩꯒꯊꯥꯒ ꯑꯦꯁꯇ꯭ꯔꯣꯏꯗꯀꯁꯨ ꯔꯦꯒꯅꯔꯅ ꯆꯠꯈꯤꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯂꯩꯒꯊꯥꯗ ꯇꯁꯦꯡꯅ ꯑꯗꯣꯝ ꯔꯦꯒꯅꯔꯒ ꯄꯨꯟꯅ ꯆꯠꯄ ꯑꯁꯤ ꯄꯥꯝꯗ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯩꯒꯊꯥꯅ ꯃꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯔꯦꯒꯅꯔꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯏꯁꯥꯅ ꯐꯖꯅ ꯈꯟꯖꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯈꯤꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯎꯔꯁꯤꯔꯥ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯨꯝꯕ ꯅꯨꯄꯤ ꯀꯌꯥꯁꯨ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯍꯤꯡꯉꯝꯒꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈꯤꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯁꯤꯔꯥ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯗꯨꯅ ꯂꯩꯒꯊꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥꯡ ꯆꯦꯟꯗꯨꯅ ꯔꯦꯒꯅꯔꯅ ꯆꯠꯈꯤꯕꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯁꯤ ꯃꯍꯥꯛꯀꯤ ꯁꯒꯣꯜꯁꯤ ꯁꯨꯝ ꯊꯧꯔꯛꯇꯨꯅ ꯂꯥꯛꯂꯒ ꯃꯤ ꯑꯃꯠꯇꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯍꯧꯗꯨꯅ ꯂꯩꯔꯤꯕ ꯎ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯃꯥꯅ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞ ꯑꯁꯤ ꯉꯥꯛꯇꯪ ꯈꯜꯂꯝꯃꯒ
ꯎꯁꯤꯗ ꯊꯧꯔꯤ ꯑꯃ ꯂꯪꯈꯠꯇꯨꯅ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯦꯒꯅꯔꯅ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯑꯁꯤ ꯊꯨꯖꯟꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯁꯒꯣꯜꯁꯤꯕꯨ ꯃꯍꯥꯛꯅ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯁꯥ ꯑꯁꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯎꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯒꯤ ꯁꯤꯟꯁꯤ ꯑꯌꯦꯡꯕ ꯑꯩꯈꯣꯏꯗꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯄ ꯁꯤꯟ ꯑꯃꯈꯛ ꯑꯣꯏꯔꯤ꯫ ꯔꯦꯒꯅꯔꯅ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯐꯤꯔꯦꯞ ꯂꯦꯞꯂꯤꯕꯁꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯤ ꯑꯃꯠꯇ ꯂꯩꯁꯜꯂꯛꯇꯕ ꯑꯁꯤꯗ ꯋꯦꯁꯦꯛ ꯆꯠꯇꯨꯅ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯐꯤꯔꯦꯞ ꯑꯁꯤꯃꯛ ꯂꯦꯞꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯥꯠꯇꯣꯛꯆꯅꯕꯒꯤꯗꯃꯛ ꯊꯧꯔꯤ ꯌꯥꯟꯖꯔꯕꯁꯨ ꯃꯉꯣꯟꯗ ꯁꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯝꯗꯨꯗꯤ ꯌꯧꯗ꯭ꯔꯤꯕꯅꯤꯅ ꯊꯧꯔꯤꯁꯤꯃꯨꯛ ꯇꯠꯇꯨꯅ ꯇꯥꯔꯛꯂꯤ꯫ ꯃꯍꯥꯛꯁꯨ ꯊꯧꯔꯤ ꯌꯥꯜꯂꯨꯕꯒꯤ ꯂꯣꯛ ꯄꯪꯈꯨꯗ ꯈꯨꯗꯨꯅ ꯂꯣꯡꯅ ꯑꯃꯨꯛ ꯍꯤꯞꯇꯨꯅ ꯃꯁꯥꯁꯤ ꯌꯥꯝ ꯋꯥꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯔꯦꯒꯅꯔꯅ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯇꯥꯟꯇꯤꯛꯅ ꯍꯥꯏꯕꯤꯈꯤꯕ ꯃꯍꯥꯛꯅ ꯁꯤꯕꯒꯤ ꯃꯇꯝꯗꯤ ꯃꯤꯠ ꯇꯥꯡꯕ ꯃꯤ ꯑꯃꯅ ꯔꯦꯒꯅꯔꯕꯨ ꯎꯔꯛꯑꯀꯥꯟꯗ ꯁꯤꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯔꯦꯒꯅꯔꯅ ꯁꯤꯒꯗꯕꯁꯤ ꯋꯥꯠꯂꯤ, ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯂꯝꯒꯗꯕ ꯃꯊꯧ ꯈꯔꯁꯨ ꯋꯥꯠꯂꯤ꯫ ꯃꯗꯨꯒꯤ ꯁꯤꯟꯁꯤꯡꯗꯨ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯎꯕ ꯐꯪꯂꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀ꯭ꯔꯦꯇꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯥꯏꯚꯔ ꯑꯁꯤ ꯃꯈꯨꯠ ꯈꯛꯇꯅ ꯃꯁꯥ ꯑꯁꯤ ꯆꯤꯡꯗꯨꯅ ꯂꯥꯛꯂꯒ ꯃꯄꯥ ꯔꯦꯒꯅꯔꯒꯤ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯌꯥꯝ ꯋꯥꯅ ꯀꯥꯈꯠꯇꯨꯅ ꯐꯝꯂꯒ ꯋꯥꯈꯜ ꯈꯔ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯦꯒꯅꯔꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯆꯥ ꯑꯇꯣꯝꯕ ꯑꯥꯏꯚꯔꯅ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯔꯦꯒꯅꯔꯁꯨ ꯈꯤꯇꯪ ꯉꯛꯂꯞ ꯇꯧꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯐꯝꯐꯝ ꯏꯁ꯭ꯂꯣꯛꯀꯤ ꯐꯝꯐꯝ ꯑꯁꯤꯗ ꯔꯦꯒꯅꯔꯅ ꯐꯝꯊꯔꯛꯂꯤ꯫ ꯃꯁꯤꯗ ꯑꯥꯏꯚꯔꯅ ꯃꯄꯥ ꯔꯦꯒꯅꯔꯗ ꯕꯕꯥꯅ ꯃꯐꯝꯁꯤ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯕꯕꯥꯒꯤ ꯐꯝꯐꯝ ꯑꯁꯤ ꯀꯅꯥꯝꯇꯗ ꯐꯝꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯊꯣꯛꯇꯅ ꯉꯁꯤ ꯐꯥꯎꯕ ꯈꯥꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯕꯕꯥꯕꯨ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯕꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯏꯃꯥꯗ ꯋꯥꯔꯤ ꯑꯃꯇ ꯁꯥꯕꯤꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯑꯥꯏꯚꯔꯗ ꯌꯦꯡꯉꯛꯇꯨꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯁꯣꯏꯗꯅ ꯋꯥꯔꯤ ꯁꯥꯈꯤꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯔꯦꯒꯅꯔꯁꯨ ꯏꯁ꯭ꯂꯣꯛꯄꯨ ꯋꯥꯔꯧꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯁ꯭ꯂꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯕꯤꯗ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯗꯕꯤꯗ ꯂꯥꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯑꯩꯅ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯕꯕꯥꯒꯤ ꯐꯝꯐꯝ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯐꯝꯃꯤ, ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯃꯄꯥꯗ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯣꯟꯁꯜꯂꯛꯂꯒ ꯕꯕꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅꯇ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯉꯁꯤꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯑꯁꯣꯟꯕ ꯈꯣꯡ ꯑꯁꯤꯕꯨ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯕꯕꯥꯕꯨ ꯊꯤꯕ ꯄꯥꯝꯈꯤ, ꯑꯗꯨꯒ ꯑꯩꯗꯤ ꯕꯕꯥꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯍꯨꯟꯇꯣꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯅꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯤꯡꯈꯤꯕꯅꯤ꯫ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯥꯏꯚꯔꯁꯤ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯅꯪꯅ ꯏꯪꯂꯦꯟꯗ ꯆꯠꯂꯕꯗꯤ ꯋꯥꯐꯝꯁꯤꯡꯁꯤ ꯂꯣꯏꯅ ꯚꯥꯞ ꯇꯥꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯃꯄꯥꯗ ꯀꯔꯤ ꯑꯩꯕꯨ ꯏꯪꯂꯦꯟ ꯆꯠꯁꯦ ꯍꯥꯏꯕ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯑꯗꯨꯃꯛꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯁꯣꯏꯅꯥꯏꯕ ꯃꯤ ꯑꯃ ꯄꯨꯔꯒ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯒꯗꯣꯏꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯣꯛꯑꯣ ꯆꯠꯂꯨꯔꯅꯨ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯉꯁꯤ ꯋꯥꯐꯝꯁꯤꯡꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯠꯂꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯃꯄꯥꯗ ꯁꯥꯎꯅ ꯆꯠꯂꯣꯏ, ꯆꯠꯁꯦ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝ ꯑꯩꯉꯣꯟꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯏꯪꯂꯦꯟꯗ ꯆꯠꯁꯦ ꯍꯥꯏꯕꯁꯤ ꯍꯥꯏꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯥ ꯔꯦꯒꯅꯔꯁꯨ ꯑꯥꯏꯚꯔꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯚꯥꯞ ꯇꯥꯔꯛꯄꯗꯒꯤ ꯃꯆꯥꯅ ꯁꯥꯎꯔꯤꯕꯁꯤ ꯊꯦꯝꯅꯕꯒꯤꯗꯃꯛ ꯃꯥꯏ ꯑꯣꯟꯁꯟꯅꯗꯨꯅ ꯑꯥꯏꯚꯔ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯃꯤ꯫ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯔꯦꯒꯅꯔꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯅꯨꯡꯈꯥꯏꯗꯨꯅ ꯐꯝꯃꯒ ꯂꯩꯈ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫